ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯗꯤ ꯉꯥꯁꯤꯡꯒ ꯍꯪꯒꯥꯝꯒ ꯊꯣꯡꯕ ꯑꯃ ꯂꯩꯖꯔꯦ, ꯄꯥꯟꯒ ꯏꯂꯤꯁꯥꯒ ꯑꯃ ꯂꯩꯖꯔꯦ ꯊꯣꯡꯕ꯫ ꯑꯗꯨ ꯃꯌꯥꯝ ꯑꯩꯗꯤ ꯏꯂꯤꯁꯥ ꯃꯃꯩꯁꯦ ꯄꯥꯝꯕꯅꯤꯅ ꯂꯧꯖꯔꯦ ꯏꯂꯤꯁꯥ ꯃꯃꯩꯁꯦ ꯑꯣꯏꯅ꯫ ꯑꯗꯨꯒ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯑꯃ, ꯑꯗꯨꯒ ꯁꯤꯡꯖꯨ ꯑꯃ ꯑꯋꯥꯊꯕꯤ ꯍꯥꯞꯄꯒ ꯇꯧꯖꯔꯦ꯫ ꯃꯌꯥꯝ ꯑꯩ ꯏꯂꯤꯁꯥ ꯃꯃꯩꯁꯦ ꯌꯥꯝ ꯄꯥꯝꯃꯤ, ꯁꯥ ꯉꯥꯒꯤ ꯃꯃꯩꯁꯨ ꯄꯥꯝꯃꯦ꯫ ꯑꯗꯨꯒ ꯁꯂꯥꯛꯅ ꯏꯀꯥꯏꯊꯕꯤꯒ ꯇꯣꯅꯤꯡꯈꯣꯛ ꯑꯣꯏꯅ ꯇꯧꯖꯔꯦ ꯃꯌꯥꯝ꯫ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯆꯥꯅꯕꯁꯤ ꯑꯁꯤ ꯑꯣꯏꯅ ꯇꯧꯖꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ, ꯂꯣꯏꯅꯅ ꯏꯀꯣꯛꯂꯣꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ꯫ ꯉꯁꯤ ꯑꯃꯨꯛ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ꯫ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯔꯣꯕꯤꯇꯥ ꯀꯤꯆꯦꯟ ꯍꯥꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕꯅꯤ, ꯍꯧꯖꯤꯛꯅ ꯔꯣꯕꯤꯇꯥ ꯗꯥꯏꯔꯤ ꯍꯥꯏꯅ ꯂꯩꯕꯅꯤ꯫ ꯃꯥꯒꯤ ꯔꯤꯀ꯭ꯋꯦꯁꯀꯤ ꯃꯊꯦꯜꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯔꯣꯕꯤꯇꯥ ꯁꯤꯁꯇꯔꯅ ꯆꯥꯕꯤꯔꯛꯎ ꯍꯥꯏꯔꯦ ꯏꯂꯤꯁꯥꯒ ꯄꯥꯟꯒ ꯊꯣꯡꯕ, ꯑꯗꯣ ꯑꯩꯅ ꯍꯥꯞꯆꯔꯦ ꯑꯍꯦꯟꯕ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯑꯃꯒ, ꯑꯗꯨꯒ ꯑꯁꯤꯒꯩꯁꯤꯒ ꯉꯥꯁꯤꯡ ꯊꯣꯡꯕ ꯑꯃꯒ, ꯁꯤꯡꯖꯨ ꯑꯃꯒ, ꯑꯗꯨꯒ ꯁꯂꯥꯗ ꯑꯁꯤꯅ ꯑꯣꯏꯖꯔꯦ ꯃꯌꯥꯝ꯫ ꯑꯗꯣ ꯔꯣꯕꯤꯇꯥ ꯀꯤꯆꯦꯟꯒꯤ ꯃꯥꯒꯤ ꯆꯦꯅꯦꯜꯗꯣ ꯑꯁꯤꯒ ꯊꯣꯛꯆꯍꯜꯂꯝꯒꯦ ꯃꯌꯥꯝ, ꯑꯩꯒꯤ ꯁꯥꯏꯠꯁꯤꯒ ꯔꯣꯕꯤꯇꯥ ꯀꯤꯆꯦꯟꯒꯤ ꯗꯥꯏꯔꯤꯗꯣ ꯊꯣꯛꯍꯜꯂꯝꯒꯦ ꯁꯤꯒ꯫ ꯔꯣꯕꯤꯇꯥ ꯗꯥꯏꯔꯤꯕꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯑꯃꯅ ꯑꯃ ꯇꯧꯃꯤꯟꯅꯁꯤ꯫ ꯔꯣꯕꯤꯇꯥ ꯀꯤꯆꯦꯟ ꯁꯤꯁꯇꯔ ꯖꯥꯝꯃꯥꯒꯤ ꯕ꯭ꯂꯣꯛꯁꯨ ꯍꯧꯖꯤꯛ ꯇꯧꯔꯛꯑꯕꯅꯤ, ꯍꯥꯟꯅꯗꯤ ꯊꯣꯡꯕ ꯊꯥꯛꯄꯗ ꯇꯧꯔꯝꯕꯅꯤ, ꯑꯗꯣ ꯃꯥꯒꯤ ꯊꯣꯡꯕ ꯊꯥꯛꯄꯗ ꯌꯥꯝꯅ ꯍꯥꯎꯅ ꯐꯖꯅ ꯊꯣꯡꯕꯅꯤ ꯃꯌꯥꯝ꯫ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯑꯗꯣ ꯔꯣꯕꯤꯇꯥ ꯁꯤꯁꯇꯔꯕꯨꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯇꯧꯔꯒꯦ ꯃꯌꯥꯝ꯫ ꯑꯩꯈꯣꯏ ꯔꯣꯕꯤꯇꯥ ꯀꯤꯆꯦꯟꯒꯤ ꯉꯁꯤꯒꯤ ꯔꯣꯕꯤꯇꯥ ꯗꯥꯏꯔꯤꯒꯤ ꯄꯥꯟꯒ ꯏꯂꯤꯁꯥꯒ ꯊꯣꯡꯕꯁꯤ ꯉꯁꯤ ꯆꯥꯖꯔꯒꯦ꯫ ꯃꯥꯏ ꯁꯤꯁꯇꯔꯁꯨ ꯌꯥꯝ ꯅꯨꯡꯁꯤ, ꯚꯦꯔꯤ ꯂꯚꯂꯤ ꯃꯌꯥꯝ꯫ ꯆꯥꯕ ꯍꯧꯔꯒꯦ, ꯁꯤ ꯈꯔ ꯈꯔ ꯊꯩꯗꯣꯛꯆꯒꯦ꯫ ꯁꯤꯁꯇꯔꯕꯨ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯩꯌꯦ ꯔꯣꯕꯤꯇꯥ ꯁꯤꯁꯇꯔ꯫ ꯑꯗꯣ ꯐꯥꯔꯁꯇ ꯑꯩꯍꯥꯛ ꯁꯤ ꯀꯩꯅꯣꯁꯦ ꯆꯝꯄ꯭ꯔꯥ ꯃꯍꯤꯁꯦ ꯈꯤꯇꯪ ꯍꯥꯟꯅ ꯁꯨꯝꯖꯤꯟꯖꯔꯒꯦ꯫ ꯔꯣꯕꯤꯇꯥ ꯀꯤꯆꯦꯟꯒꯤ ꯔꯣꯕꯤꯇꯥ ꯀꯤꯆꯦꯟꯗ ꯍꯥꯏꯈ꯭ꯔꯦ ꯐꯥꯔꯁꯇ ꯔꯣꯕꯤꯇꯥ ꯀꯤꯆꯦꯟ ꯍꯥꯏꯅ ꯂꯩꯔꯝꯕꯅꯤꯅ ꯃꯌꯥꯝ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯔꯣꯕꯤꯇꯥ ꯗꯥꯏꯔꯤ ꯍꯥꯏꯅ ꯃꯥꯒꯤ ꯃꯤꯡꯗꯣ ꯁꯦꯝꯗꯣꯛꯈ꯭ꯔꯕꯅꯦꯕ꯫ ꯃꯥ ꯅꯧꯅ ꯍꯧꯒꯠꯂꯛꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ꯫ ꯑꯗꯣ ꯆꯥꯕ ꯍꯧꯔꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ꯫ ꯑꯩ ꯐꯥꯔꯁꯇ ꯑꯩꯈꯣꯏ ꯁꯤꯁꯇꯔ ꯔꯣꯕꯤꯇꯥ ꯗꯥꯏꯔꯤꯒꯤ ꯃꯊꯦꯜꯁꯦ ꯍꯥꯟꯅ ꯆꯥꯖꯒꯦ꯫ ꯄꯥꯟꯒ ꯏꯂꯤꯁꯥꯒ ꯊꯣꯡꯕꯁꯤ ꯄꯥꯟꯒ ꯏꯂꯤꯁꯥꯒ ꯊꯣꯡꯕꯁꯦ ꯍꯥꯟꯅ ꯆꯥꯖꯔꯒꯦ꯫ ꯄꯥꯟꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦꯕ, ꯑꯗꯨꯏꯁꯨ ꯁꯨꯝ ꯆꯥꯔꯒꯦ ꯉꯁꯤꯒꯤ꯫ ꯑꯁ ꯏꯂꯤꯁꯥ ꯃꯃꯩꯁꯦ ꯆꯥꯎꯔꯦ ꯃꯌꯥꯝ, ꯑꯩ ꯆꯥꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ, ꯁꯨꯝ ꯍꯥꯞꯄꯤꯅꯤ ꯐꯖꯅ꯫ ꯀꯩꯅꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ꯫ ꯁꯤꯡꯖꯨꯁꯤꯁꯨ ꯊꯝꯕ ꯆꯟꯗ꯭ꯔꯦ ꯃꯌꯥꯝ, ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥ ꯊꯝꯕꯁꯦ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯈꯣꯏꯅ ꯊꯝꯕ ꯀꯦꯃꯦꯔꯥꯁꯦ ꯃꯤꯅ ꯊꯝꯕꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏ, ꯂꯣꯏꯅꯃꯛ ꯎꯕ ꯐꯪꯉꯤ, ꯑꯩꯈꯣꯏꯗꯤ ꯎꯕ ꯐꯪꯗꯦ꯫ ꯑꯁ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯔꯣꯕꯤꯇꯥ ꯗꯥꯏꯔꯤꯒꯤ ꯔꯤꯀ꯭ꯋꯦꯁ ꯃꯊꯦꯜꯁꯤ ꯃꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯃꯌꯥꯝ꯫ ꯃꯅꯥꯒꯁꯦ ꯏꯀꯥꯏꯊꯕꯤꯒꯁꯦ ꯍꯩ ꯄꯣꯠꯇꯦ ꯆꯤꯛꯄ ꯁꯨꯝ ꯇꯧꯔꯤꯅꯤ, ꯍꯩꯅꯗꯦ ꯍꯥꯏꯕ ꯁꯤꯡꯖꯨꯁꯤ ꯕꯦꯡꯉ mềm xinh rồi làm hả mềm cả lên chân rồi
Men Humankan yardım etsin. Ben açayım da mı? Ahmet'im efendim. Làm hình ở đây học mình xin du số cái đây này mà như hào với là đi học chúng học thầm nó về ra rồi my sister Robita Dari gi mặt thiện cho jam hỏi Robita sister thank you very much. Nga thì mình trang làm đó khi mà mình cứ lột sữa xin chào các bạn. Đây là jam pan đây rau bò
신주세 kai thabi to ning ho awa thabi radio lukman hawya pan mà quên mọi người mới giảm mới làm ra làm lỗ tiền nha vì sao không có giảm hào á xin chú hào đây mày cái tay qua lên 또 mayam चावल और बनेना matang sida lo silagi mathangi blog to mo narasi mathangi video to mo narasi snaw mayam na robita dai channel bo mayam support to view akoi channel nama support to nasi di bye matang sida lo silagi